कुकी की पेस रैली खुदिमाग हिंसा की निमित ओइरे हाइना हाइक्रे लमजतंग हाउकिफ की युम मई थारम ले बीजेपी के स्पोक्स पर्सन लमजतंग हाउकिफ की युम मई थारम बबू चीफ मिनिस्टर एन बिरेना अकनबा मौंगदा कंडेम तौरख्रे मनाक नकपदा ड्यूटी तौबा मरी लेनबा ऑफिशियल्स सिंगी मथक्ता एक्शन लौखटलगनी हाइक्रे ngasi pak sana mitei singda ST status PU mitop kuki dagi ST lawthoku haiba demand da sintha lepagi khongjang chathakre maira pai bi singna wakat mi phongkre Norris Windona Sandok Sariba Midangi Pau mi tabariba singbu chan mabamna khurumjari hauzik pau sandokna pizari 𝐶𝐢𝐯𝐸 district kukina khundariba mafam panel village tagi BJP ki spokesperson oibada natana thadau tribe ki leader su oriba D Michael lamzatang haufkif ki yum thugai ye khaiduna mai thadok lamle panba yai kanglafani ki marakta me lisangani kunhumdoi dagi thokliba irang asigi madung dagi masina ahumlak suba attack ni thodok adu thokle habigi pau phangbaga manak nakpada duty tariba security force singamadi miyam namai kannaba honaki yumgi ayamba saruk maina tumna chakibaga lorina gari amadi dukan gi potlam sing mai chaki adubu asok apan gi paudi phangba leitri ahumlak suba attack asana kuki singna manipur gi chief minister N Biren gi mayokta chathakiba peace rally gi numita thokibane ningsingba yai haukiba anirak suba attack ta kuki village volunteer gi maikeri khulai paiba mioi marina lamzatang haufkif masagi maral yazanaba amasung masagi maral sing semdoknaba haikiba leikre karigumba semdok trabadi hatkani haina warning tawkibagi mami social media da thadarakiba su leikrabani masigi matang dagi lamzathangna mahakbu hatkani haina kihallakiba amadi mahaki yum thugai yaikhaiba gi thodoka mari lenana mioi 15 gi mathakta FIR ama register tawkiba leikre amaromda Michael lamzathang haufkifna social media post amada mahakna hai handaki attack asiga ahumlak subani amadi ngasi thugai yaikhaiduna manghan takhallamliba yum adu mahaki mama amadi mapana leiba yumni thodok adu kuki Supremacist amadi extremist group na chathakibani amadi mahakna kaidongaida justice truth amasung non violence ki mayokta thabak tawroi haina su phongdokre BJP के spokesperson Michael lamzathang haufkif ki panel village 𝐶𝐢𝐯𝐸 district ta leiba mayum amadi dukan sakhangdaba singna mai tharam babu chief minister na condemn tawkre chief minister na mahaki Twitter da thagalakpa post namada handaka ahumlak suba oina Michael lamzathang haufkif ta attack tawrakpagi thawongbu taraina lode asumna pamdaba thodok thokanbagi mayokta yaningdaba phongdorakli mahakna makha taraduna thodok asibu thokan Kibagi damak manak nakpada duty tauba mari lenaba officials singi mathakta action lokhatlagani haiba wafam su phongdorakle amadi hauzik fawda thodok asigi matangda langla langzil amata khangwa ngamdri panbayai Michael lamsatang haufkifna lanai news channel amada panelist oiduna mahaki wafam phongdoklubagi damak pamdaba thodok sing adu mathang tholakibani Mitaibu aranba tahanaba khuzal thorang chatharibagi mayokta Manipur miyam punna amata oina leptuna khongjang adu jangsinkibani chummi lali khangdaba audio recording ama utwai oina chaithoklaga mitai mayambu lana sandoknaba honababu yaningdaba miyamna phongdokre Manipur gi ngamkhai kaiba yaroi mitop kuki terrorist ka India ga chathariba su khudakta handou mitai de ST status PU mitop kuki dagi ST lawtho haiba demand miyamna sintha leptuna wakat mi fam pangthoki amadi analying lining laishol gi thabak nataba amata pangthoki dre kaithel dukan pumba thong londana khongjang chathapre
Chief Minister gi Haksal gi Tengbang Private Hospital singda haukiba numit September 30 dagi chatnararoi haiba wafam MPCC gi maike digi yaning daba phongdokre wafam asing asi MPCC gi mayai loisangda pangthokiba paugi mifam amada AICC gi member amadi senior spokesperson and Bhupendra Maitena phongdokibani magna makha taraduna High Chief Minister thatara mari helaklaba irangi warashin puraklagani hairabasu purakpa ngamdringai charakta CMHT Private Hospital singda chanararoi hairiba wafam asi lairaba amadi irang na maram oraga awaba taraba singda hena chaiting pibani haina lawi CMHT gi khutangda mateng loduna private hospital singda laing lamba anaba singi maraibal karamna lepkani haiba wahang hangki irang asi thatara mari helaklaba maramna CMHT gi mathakta lengangna universal health package piba mathau tai haina phongdoki Manipur gi indigenous peoples kange haiba tarabadi matik chaba healthcare system thamgadabani haina mahakna makhata ki mifam aduda MPCC gi legal department ki chairman Syam Charan amadi minority department ki chairman Zakir Hussain su saruya ki mayana su khangbiruba CM Chief Minister gi Haksal Tengbang asi laiba September gi tam kuthra degi private hospital da masigi benefits Pirumba beneficiary singda madu akoi piraroi extend tawraroi haibuse masina namna masigi Manipur gi newspapers and headlines oi bijana masi yamna seriously ekoi Congress party na chulujai Project Manipur da Bharat ta khwaidagi inflation rate wangraba state ama oriba retail inflation da 10% henna leiriba sigumba thatra mari henna leira bhokta peace and normalcy lakraba Chief Minister Masamak na thamanga taruki matumda peace and normalcy lakani hairaba masigi phibam sida aikhoida paisa leiraktraba sigi tanja sida aikhogi lairaba isinina aikhogi lairaba praja sing sida sarkar gi maikei gi mateng khara ojaramba Chief Minister gi Haksal Tengbang do madusu loktho ani haibase masidi wari ngai sida Manipur gi lairaba praja aikhogi isinina mayamda amukka hena awana आवाज आई थिंक पीबनी हाइना कोई पार्टी की तरफ तगी थमजगे Manipur da tongan ba chingi amadi tampa ki lam singda security force singna thiwa humbagi thabak jathabada khutsu khulai kaya fagat pangam le hari Vishnupur district ki Laimaram dagi security force singna SLR ama amadi magazine ama 303 rifle ama live ammunition round ani 𝐋𝐢𝐯𝐞𝐿 grenade turret chief launcher ani grenade arming ring ama walkie talkie set ama charger ama stun grenade chair smoke ani amadi tonganba khulai sing fagatle hari amaronda iko mulam kangpopi district ki security force singna bolt action rifle ama improvised projectile launcher ama live ammunition round nipan improvised mortar ama live projectile ani 12-inch live cartridge ani amadi ammunition pots ama fagat pangamle hari amasung single barrel local mat ama pompi bomb taruk live rounds ammunition taramanga WP smoke grenade ahum chair smoke cell ani radio set ahum chief launching ani fire gas contra turret detonator ama Changsang Hill Imphal East gi fagat pangamkre nakalamaromda haukiba numita Manipur police na KCP taivang nganbagi kadar ama Lamphel Imphal West district gi fare hari bamiyoi adu Laishom Sundar Singh Chai kuntrani pani hari miyoi asidagi police ki team aduna mobile handset ani side bag ama wallet ama cell oina lupal sing kuntra taruk chahum kun amadi four wheeler vehicle ama fagat pangamkre Cookie singna season nariba genocide hariba wahi asi yumfam yaudaba semjin sajin bani cookie singna oidaba ngangmani Manipur da lariba mipum khuding magna masibu condemn tawfam thoi cookie zo community single leader singna hariba makoi gi miyoi singbu thawoina genocide tawduna hatpani haiba yaroi maramdi masi moreda torvungda chorchanpur da haukiba chai lisingani kunhumdoi gi me ahumda yum kaimei thaduna amang ata thokhan kiba thodok singda maiteina masa ngak thok janaba tawrakpada thokiba thodok ngaktani haina New Delhi da pangthokiba press conference samada political activist asankasarna phongdokre mangna makha taraduna state government na kanglof ama khaktada atamnana manghange haina tawrakpa sunnate masidi illegal immigrants mayam ama changsilakliba lona yadaba mitok miyan mayam sina ichaw ama gumna chawraklaga
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ indigenous peoples ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯛꯂꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯃꯗꯤ war against drug and poppy plantation ꯍꯥꯏꯕꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯗꯒꯤ poppy cultivation ꯇꯧꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯕꯗ ꯑꯌꯦꯠꯄ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯈꯤ ꯂꯩꯉꯥꯛꯅ ꯃꯁꯤꯒꯨꯝꯕ ꯈꯨꯗꯤꯡꯃꯛ ꯇꯛꯊꯣꯛꯇꯨꯅ ꯐꯣꯔꯦꯁꯠꯀꯤ ꯔꯤꯁꯣꯔꯁꯁꯤꯡ ꯁꯦꯐ ꯇꯧꯅꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯂꯝ ꯈꯣꯞꯁꯤꯜꯂꯛꯄꯅ ꯆꯤꯡꯕꯁꯤꯡꯗ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ ngasi legal aid clinic hairok amadi hairok apunba club anina sinduna Manipur State Legal Services Authority gi meeting makada one day legal awareness program ama hairok part 2 laimayum community hall da pangthokre program asida advocate 𝐂𝐲𝐸𝐬 FIR bail and your right when arrested haiba topic asida marik chumba wa ngangki amadi advocate Maisnam Brozendrom Meidina RTE benefit under National Food Security Act ki maramda wa ngangki Manipur asi national calamities na sokhalle lauthou ising ichawna sokhallaba miyamda maru oina lomi singda matik chaba compensation piu haina Manipur lomi marapna phongdorakli Manipur da handak thengkhang kayarak hanna ising ichaw amadi len na Manipuri khwai miyam da maru oina lomi singda awaba pikre ising ichawna amasung lena soktaba Manipur tampaki khungang amata leitre haiba yare ising ichaw amasung lena sahar amasung khungang laira anang khaidana yum kai lanthum mai marong sa yen amasung ngagi pothok kaya marom lupa crore listing amagi mathakta manghan takhan kre haina khangalakle arabedam reba pau amhana bizari Kuki ki peace rally khudingmak hingsa gi numit oire haina haikre lamsatang hawkif ki yum mai tharamle BJP ki spokesperson lamsatang hawkif ki yum mai tharam babu chief minister and Birena kanma ongda condemn tawrakre manak nakpada duty tawba mari lenaba officials singi mathakta action lokhalagani haikre ngasi pak sanamijay singda ST status piu mitop kuki dagi ST lauthou haiba demand da sintha lepagi khongjam sathakre maira paibi singna wakat mi from phangkre Northeast Windona sandoksari ba numidangi pau matang sida loizare bing tabiriba singbu amuka hanna chan mabamna khurumjari Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.